ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯖꯔꯒꯦ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯅꯪꯅ ꯐꯖꯔꯦ ꯍꯥꯏꯔꯗꯨꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯪꯕꯨ ꯀꯣꯏꯔꯒ ꯅꯪꯕꯨ ꯂꯨꯍꯣꯡꯂꯒ ꯆꯦꯜꯂꯒ ꯂꯧꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯪ ꯑꯁꯤꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯅꯆꯥꯅꯁꯨ ꯌꯥꯎꯔꯛꯂꯕ ꯇꯨꯡꯗ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯔꯤꯒꯤ ꯀꯣꯏꯗꯣꯏꯅꯣꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯐꯖꯩ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯥ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯔꯤꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯅꯤꯡꯉꯥꯏꯅꯤꯕ ꯍꯦꯜꯂꯣ ꯒꯥꯏꯁ ꯉꯁꯤ ꯗꯥꯁꯅ ꯑꯩꯅ ꯐꯖꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯂꯣꯏꯅꯅ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯔꯤꯕ ꯃꯇꯝꯗ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯀꯣꯏꯔꯦ ꯈꯜꯂꯁꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪ ꯀꯣꯏꯕꯩ ꯃꯔꯝꯗꯤ ꯅꯪ ꯑꯁꯤꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯦ ꯅꯪ ꯑꯁꯤ ꯑꯩ ꯄꯥꯝꯃꯤ ꯅꯪꯁꯦ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯣꯏꯕꯅꯦꯕ ꯀꯣꯏꯅꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤ ꯂꯧꯅ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯅꯪ ꯅꯆꯥ ꯌꯥꯎꯔꯦꯕ ꯅꯆꯥ ꯌꯥꯎꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯎꯔꯕ ꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩ ꯃꯁꯥꯕꯨ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯑꯗꯨꯝ ꯆꯠꯄ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯎꯔꯕ ꯀꯥꯟꯗ ꯌꯥꯝ ꯂꯥꯏꯊꯣꯛꯄ ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯔꯕꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯗꯣꯏꯅꯣꯗ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯅꯨꯡꯁꯤ ꯍꯥꯏꯔꯗꯣꯏꯅꯣ ꯄꯥꯝꯃꯦ ꯍꯥꯏꯔꯗꯣꯏꯅꯣ ꯑꯇꯣꯞꯄ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯕ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯑꯒ ꯅꯪꯕꯨ ꯐꯖꯩ ꯍꯥꯏꯔꯗꯣꯏꯅꯤꯕ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯑꯒ ꯑꯁ ꯅꯪꯁꯦ ꯃꯍꯧꯁꯥꯒꯤ ꯍꯥꯟꯅ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯅꯪꯒꯤ ꯁꯛꯂꯣꯟ ꯃꯗꯨ ꯑꯗꯨꯝ ꯀꯥꯏꯗꯕꯤꯗ ꯂꯩꯌꯦ ꯌꯥꯝ ꯐꯖꯩꯍꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯗꯣꯏꯅꯤꯕ ꯅꯪꯅ ꯃꯗꯨ ꯃꯦꯟꯇꯦꯟ ꯇꯧꯗꯕꯤꯗ ꯆꯠꯂꯒꯗꯤ ꯏꯆꯥ ꯌꯥꯎꯔꯦ ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯅꯪ ꯀꯦꯔꯔꯣꯏ ꯃꯧꯔꯔꯣꯏ ꯐꯣꯔꯣꯡ ꯐꯔꯥꯡꯅꯅ ꯂꯩꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯏꯁꯣꯔ ꯑꯁꯤꯅ ꯐꯖꯕꯕꯨ ꯌꯦꯡꯉꯨꯁꯨ ꯍꯥꯏꯅ ꯁꯦꯝꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩꯕ ꯐꯖꯔꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯤꯠꯌꯦꯡ ꯑꯗꯨꯝ ꯌꯦꯡꯒꯅꯤꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯂꯝꯕꯤꯗ ꯆꯠꯄꯗ ꯑꯣꯏꯔꯒꯁꯨ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯂꯩꯊꯣꯛꯅ ꯌꯦꯡꯒꯅꯤꯕ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯥ ꯈꯟꯒꯅꯤꯕ ꯑꯁ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩꯍꯦ ꯃꯥꯅ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯂꯨꯔꯤꯕ ꯐꯖꯩ ꯍꯥꯏꯔꯤꯕꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯅꯠꯇꯦꯕ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯐꯖꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯅꯦꯕ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯂꯩꯃꯤꯟꯅꯕꯗ ꯆꯥꯛ ꯆꯔꯥ ꯑꯃꯈꯛꯇꯪ ꯆꯥꯃꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯕ ꯃꯗꯨ ꯈꯛꯇꯅ ꯃꯔꯨ ꯑꯣꯏꯗꯦꯕ ꯐꯖꯅ ꯂꯨꯅ ꯅꯥꯟꯅ ꯅꯨꯡꯁꯤ ꯆꯥꯅ ꯀꯦꯅ ꯃꯧꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯉꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯟꯐꯝ ꯊꯣꯛꯏꯕ ꯅꯪꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯔꯕ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯊꯕꯛꯇ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯂꯨꯅ ꯅꯥꯟꯅ ꯀꯦꯅ ꯃꯧꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥꯗꯨꯅ ꯈꯖꯤꯛꯇꯪ ꯋꯥꯅ ꯍꯜꯂꯛꯂꯒꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯨ ꯀꯥꯎꯗꯧꯔꯤꯕꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯃꯣꯠ ꯆꯔꯥꯏ ꯅꯪꯅ ꯂꯩꯔꯕ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯇꯧ ꯑꯗꯨꯝꯅ ꯎꯔꯕ ꯀꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯂꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯅꯪꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯦꯅ ꯃꯧꯔꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯅꯪꯉꯣꯟꯗ ꯂꯩꯖꯕ ꯈꯖꯤꯛꯇꯪ ꯑꯗꯣ ꯃꯗꯨꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯄꯦꯜꯍꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯧꯕ ꯅꯪꯅ ꯐꯖꯅ ꯂꯩꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯇꯥꯗꯣꯏꯅꯣꯕ ꯅꯪꯅ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯒ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯑꯍꯦꯟꯕ ꯑꯃ ꯊꯦꯡꯅꯕ ꯊꯣꯛꯂꯒꯁꯨ ꯃꯥ ꯐꯖꯖꯕꯩ ꯋꯥꯅꯤꯍꯦ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯍꯦꯜꯂꯤꯍꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯟꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯦꯅ ꯃꯧꯅ ꯂꯩ ꯃꯇꯝ ꯄꯨꯝꯕꯗ ꯀꯦꯅ ꯃꯧꯅ ꯍꯥꯏꯔꯤꯕꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕꯨ ꯃꯇꯝ ꯍꯥꯏꯕ ꯑꯃꯂꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯍꯥꯏꯕ ꯑꯃ lay ꯊꯕꯛ ꯏꯪꯈꯥꯡ ꯀꯣꯝꯊꯣꯛꯂꯒ ꯉꯥꯛꯇꯪ ꯐꯝꯗꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡ ꯑꯃ ꯍꯥꯏꯕ ꯑꯃ lay ꯇꯨꯝꯃꯝꯗꯥꯏ ꯍꯥꯏꯕ ꯑꯃ lay ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯂꯝꯗꯥꯏꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ lay ꯃꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯡꯗꯨ ꯐꯥꯔꯒ ꯅꯪꯅ ꯅꯁꯥꯕꯨ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯨꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯂꯩꯀꯥꯏ ꯀꯣꯏꯔꯣꯏ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯣꯏ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯐꯖꯕ ꯀꯅꯥ ꯑꯃ ꯎꯔꯨꯔꯒꯁꯨ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯑꯩꯅ ꯑꯉꯥꯡ ꯎꯅꯔꯦ ꯑꯉꯥꯡ ꯌꯥꯎꯋꯦ ꯀꯅꯥꯅ ꯌꯦꯡꯕꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯨ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯔꯤ ꯅꯪꯕꯨ ꯌꯦꯡꯕꯤꯅꯤꯡꯉꯥꯏ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯉꯣꯟꯗ ꯌꯦꯡꯗꯅ ꯀꯅꯥꯅ ꯌꯦꯡꯗꯣꯏꯅꯣꯕ ꯃꯁꯤ ꯈꯟꯊꯧ ꯃꯁꯤ ꯈꯟꯒꯗꯕꯅꯦꯕ so guys thank you so much ngasi wari asida masi kaktani yengbiriba miyam khudimak tai mamang da so haijagiduni nungsibiduna dasanai gi channel se subscribe tawbiram kariguma nakoina subscribe tawningba tholaga so laira bacha amani khallaga akhoi gi mateng khajitang pambiduna subscribe ki button to click tawbiram thengna sei gi mathang video da bye bye